खुरुमजरे ISTV पाउमियंग दाबिरिबा सिंगु तराम नोकचरे हुजिमरुइबा पाउ बन ब्लॉकेट तौदुना गवर्नमेंट मराल सिबगी हाइनबी थादोक्सी हाइना आउटर की MP थांगसो बाइतेना हाइख्रे वा खक्तंगांगबगी महुत्ता मफम मफमदा चतुना वारिशन पुरकनबा होनबना अफबा लेंगाक ओइगनी हाइना MLA N Biren हाइख्रे अमदे थांगता योखननबा होनबदा अचौबा थौदांग लौरंबा हुयेल लालोंग मणिपुर थांगता कल्चरल एसोसिएशन की सिंताक पुरेल गुरुमयुम गौरकिशोर शर्मा लेखिद्रे हौजिमा पुंगेबा पाउ बन ब्लॉकेट तौदुना गवर्नमेंट मराल सिबगी हाइनबी थादोक्सी हाइना आउटर की MP थांगसो बाइतेना फोंदुखरे वाफमसी मणिपुर यूनिवर्सिटी इमी वेलफेयर सोसाइटी न सिंधुना मणिपुर यूनिवर्सिटी के सेंटिनरी हॉल दा पांगतोकबा 15 सुबा इमी मिट की थौरमदा फोंदुखिबने थौरम अदुदा रूरल एंड सर्विसेज के डायरेक्टर हॉलखोमंग हाउकी मणिपुर यूनिवर्सिटी इमी की एडवाइजर साइकोलाल हाउकी अमदे पलाल सिंह सिटना अथोइबा मिथुंगलेन सिंह ओइना सरुक याखि इमी फैमिली की मनुंग चनबा वाईफाई चिरु सिमते थादौ मार कोम जौ गांगते मिजो कोइरेंग चीन पाइते आइमोल अमदि सोथे जाति सिंगी अपुनबा मिट अदुदा गवर्नमेंट की थबक फंगदुना नौना खलकलबा मियोय सिंगबुसु ओकपगी थौरम पांगथोखे MP थांगसो बाइतेना मखाताना फोंगदोखिबदा सिंगी लुचिंगबा सिंग स्टूडेंट बॉडी सिंगना गवर्नमेंट खक्तदा मराल सिदुना बन ब्लॉकेट तौबगी हाइनबिसि थादोकलसे सोशल हार्मोनी अमदि डेवलपमेंट पुरकनबा होनबगी थौदांग लौदुना गवर्नमेंट मतेंग पांगबियु गवर्नमेंट खक्तदा ताइनबगी मुहुत्ता इसागी इथौदांगसु मसक खंगसे मणिपुर साउखटपा शांति लैबा लमदम अमा ओहेनबदा ट्राइबल लुचिंगबा सिंगी अचौबा थौदांग लौफ्रम थोई फोंगदोखे Till today, I never come across that when there is a blockade, any tribal group, any tribal student organization, you never come up to pursue. Let us not have such kind of blockade because our people suffer very much. Why we are keeping always silent? The time has come. Let us do something for our state so that our state can develop. Let us not push everything to the government. Government also is your father. Government is your brother. Why you don't like to cooperate? तुंगदा इमी कांगुप्ता सिंगलिबा जाति सिंग ओइबा नाट की जगोई इसेगी थौरम कया सुपांगथोखे वा खक्तंगांगबगी महुत्ता मफम मफमदा चतुना थोकलिबा थौदोक वाथोक अमदे मियामगी अपांबा अदु खंगना वारिशन पुरकनबा होनबना अफबा लेंगाक ओइगनी हाइना हंगांग केंद्रगी MLA N Birenna राजीव गांधीना लेखिदबगी 19 सुबा चहीगी थौरम सद्भावना दिवस थौरंगा मरी लेनना असान बिगैदा लेबा पोइरे नहाकोल लेमकोल वुमेन्स एबोर्टा चाना थकनबा पोलम येनबगी थौरमदा फोंदोखरे मणिपुर प्रदेश यूथ कांग्रेस कमिटी ने सिंधुना पांगथोकिबा थौरम अदुदा MOBC की पार्लियामेंट्री सेक्रेटरी अमीन साहा यूथ कांग्रेस के प्रेसिडेंट आमिर हुसैन लेमकोल की प्रेसिडेंट M Sirita MPCC की जनरल सेक्रेटरी विद्यापति सेंजम अमदे मियुक्याना सरुक्याखे MLA बिरेना मखा तारदुना भारत की दमक कथोखिबसे गांधी की फैमिली नतना ngasi फावदा कना अमत लेत्रे मसागी खंदबा लेबाक की दमक थवाई थाखिबा असे निंगसिंग बगल लोइनना मखोइना तौरंबा सिंग ngasi मिरोलना खर तौबा ngमननबा होनगदबने फजबा वा खक्तंगांगलगा थबकना अमत तौद्रबदी कानबा पुरकलोय प्रजा सिंगी दमक थमोय सेंगना खल्लबदी चिनगा खुटका मानबा थबक तौबा तंगाई फदे हाइखे एखोइना मागी लाई गतिसि माना चलंबा माना निंगंबा माना तौरम खितंग वर्षु तौबुना मदि फबा मधुदी कोई काबुई वाला नंदे सरकार ने ले अब सोशल पुरुषन नंदे तो कैसे ले बात नहीं ने बासन भी तो सुपाम तो है ना प्रैक्टिकल लो ऐसी कहना ना भाई यूथ कांग्रेस की प्रेसिडेंट तो उससे फील्ड सुमाइना हत्थे ने ना हुनर कांदा अवाना लेबा और वाथों का मतलब है सुनकर दूसरा लगा सेटल तो हुआ मधुबू डिप्लोमेटिकली पॉलिटिकली टेंशन ना क्वेश्चन ना फंड बुझु बुने कोई ना पामिसे अदु मधु नत्त बसिंगो क्या याव बदु ngasi ai ne ya khagal lisi kali na kana sumai ne practical oi bathok se masi koi to butai थांग ता योखनना बहोना बदा चौबा थौदांग लौरंबा हुयला लोंग मणिपुर थांग ता कल्चरल एसोसिएशन की
Sintak Purel Gurumayum Gorkishore Sarma Kairao Bitra Awang Lekai de Leba Masagi Yumda ngasi nungthil pung 3:30 taba matamda laikhidre Masagi chahi Hudramapal Sukre imung manungdagi phangba pauda mag haukiba tang 18 da masa ngammaktabadagi Langol gi Siza Hospital da pukatuna laikan naramlaba matung yumda putharaklaga laikhidabani Maki Masanupa Mari Masanupi ahum lehore Gurumayum Gorkishore Sarma ing solisingamaga chamapal kuntra taruki April 15 da Kairao Bitra Awang Lekai da pokhi Angang oiringai matamda lairik laisu tambadagi thangta tambana hena thawai Yaurukpada natana Manipurgi martial arts singi maming lairaba oza kayadagi thangtagi tongan ba technique sing tamkhi ing solisingamaga chamapal yangkhani pandagi Huyella Long Manipur Thangta Cultural Association linkatuna thangtabu sandoknaba akanba thabak lokhatkhi Malemgi leba kayadasu chatuna thangta machakta khi Aimol Maring Chiru Drive ki Cultural Heritage ki matangda lairik kaya phongkhibaga loinana thangta gi maramda research paper kaya su puthoklamkhi mahangna thangta gi lamda lokhiba thodang sakhangbo oina ing solusingani mapanda Padmasri ing solusingani 12 da Tagore Award yauna state amasung national gi thakta mana kaya su piduna ikai khumnabasu utkhi Ngasi tang kunithoi gi aying nungyai dagi Mao Council amadi Committee for Kojiri Jukolen Boundary Resolution na kauriba pung kunmarigi Manipur pumbagi general strike asi Manipur da leiriba mipung khudibangna saruk yabiyo haina UCM amasung amukona appeal tarokli maru oina lekai da leiriba civil society organization sing club maira paibi loop sing tongan ba transport society transport association ima kaithel dukan phamliba sing amadi sarkar gi loisang sing loinana mipung khudibangna nongmagi sintha leptuna general strike asi mapung phana saugatpinaba miyamda appeal tarokli Amaramda general strike asibu school service leptuna mapung phana saugatkani haina all Manipur schools students transporter association na thadorokpa cherol amana haire Asigumlaba Manipur miyamgi thamoi da leitafam khangdana leiriba charaksida Manipur sarkar na tuminna lesinba busu association na yaningdaba phungdorakle loinina numit asida school service tawriba school van pumnamak service lepiduna Manipur miyamgi chiriba matam asida khongjang asibu mapung phana saugatpinaba amstagi cherol asina khangalakle haujigatema pemtu lojare Inspire Science Academy, a co-educational higher secondary school affiliated to Council of Higher Secondary Education, Manipur. Admission open for Class 11 Science 2015-2016 session. Principal Oinam Vinod Kumar, former Principal Tadubi Hill College. Faculties Gays. For details, please visit Inspire Science Academy Office, Ghari, Imphal West. Isin Birakshi Mayang from the Labor. Yuka Forbes ki business partner Ori Manipur Traders ki dukanda. Hangbigani Ekawgard ki Makamthagi Oiba water purifiers. RO UV, RO plus UV. Amad provide tanki electric system nabi about water purifier. Well, na jai kumathagi mathata warranty period about fire guard and multi-purpose vacuum cleaner. Call us at 908-988-2237 or visit us at Mayang Bazaar. I'm ready. Hello, Ro. Editor ka late. Some say uzik pudi perfectly straight. Ado kankhar kandadi freezy. Relax. Perfectly straight. Aina semi anauba Sunsilk perfectly straight with straight lock technology maramdi. Some kankraba matung dasu align straight oina laina bagidamo. Wow. Uzik su straight oirina. Straight and gorgeous. Sunsilk perfect straight. Lock tobio, rock tobio. Imphal Valley Academy. Class 11 da Ming Chandu Yaragani. Science Arts Stream Animaki admission Hangjere. Principal S. Jain Kumar, retired Head of Department Mathematics, DM College of Science ki meeting Makada. Ko Sem ki Makada. Ko Education Oiba. One of the biggest setups in Northeast India. Nupi Masa Singhi, Nupa Masa Singhi, Tongan ba hostel wing Ohum and scientific sanitary system come today. Feel it and believe it. Helping Hands Group Academy, excelling human development. Admission is open for class 11 science for the session 2015 and 16. Unique features: first time in Manipur, tablet for its students for e-learning. Parents can watch faculties class through mobile phone. Faculties from European countries, guidance and counseling center. Beki matung na mayam utaram nokchari. Juko Valley gi lam Nagaland na loksin khibagi matangda Manipur government na tuminna yengduna leirabadi public interest litigation thaba yauna tongan ba khongjang kaya sangsilakani haina All Manipur Bar Association Ambagi President Khaidem Mani na phongdukre
उरीपोक सेराप कोर्ट लेबा अंबागी ऑफिस ता पांथोकिबा पावगी मिफम अदुदा खाइदेमनी ना मखा तारदुना जुको वैली नागालैंड ना लौसनख्रे हाइदुना माउ काउंसिल ना ngasi ahing nungyai kauriba pung kunmarigi manipur ban yamna maram chai manipur gi ngamkhai ngakpada achoba thodang lauriba lup asina sangsilakpa khongjangbu saugatpa utpa oina hayeng pangthoknaba sem saba loiraba ambagi general body mifam tang kunmanga da oina pangthoklagani ambana makhal amatagi ban blockade saugatpa leite adubu handaki ban asidi yamna maru oiba ama oibana saugatpani ban tawba phawada sarkarna tumina yengduna leithoklabadi ambana wayal sangda wakatnaba sem sare haiki of showing our extending moral support Lepak Kanabi the Mankai Kanabi the Merchantilla Poti Kontang Shida Koina moral support the Boina Ekoi Tankulum Doida Hanana Lekraba general election Ambagi general election share Masi Yatok Jare and Kumanaga Ekoi Bagi election share Masi Lepture Kosem gi makhada leiriba Comet School changangai da class 11 da ming sanabagi damak ngarang pangthuki ba entrance test asida CBS in loba class 10 gi exam haidok tabana maram oiraga yawba phangkitaba mahiroi singi damak akhanna ba entrance test ama pangthokadabani haina Kanglei Park Student Association na dabi tawri CBS ida tamliba mahiroi singsu lamdamasigi mahiroi natrabara asigumba thabak sing asina mahiroi singda ninghanaba pokhanaba choba maram ama oirakani hari amromda hojik lamdamasida recognized natraga affiliation tawdaba school singda admission tawbidanaba KSA na mama mapa singda su appeal tawrakli admission tawdringai da school adu recognized natraga affiliation tawba tawdabra haibadu kupna yengsinbiu hari Manipur gi umang wamang sing kannaba akannaba lo ama sembagi matam oire haina Manipur sarkar gi additional chief secretary oina thaupuriba ramuiba masana ngasi MFDC hall da pangthokpa international biodiversity day gi thoram da phongdukre National Biodiversity Board ki sponsor makada Manipur Biodiversity Board abadi Forest Department sinduna pangthokpa thoram aduda Chief Wildlife Warden PN Prasad IBS digi director Professor Dinabandhu Sahu abadi Kau Gihanagi Director Dr. M. Ruhini Kumar Singba Mirkyana Sarugya Ke Thawanga Mari Lenana Chatkiba Tangma Panda Biodiversity for Sustainable Development Haiba Team da Pangthokpa Essay Competition amadi Painting Competition da Makong Matang Tarba Singda Manamathum Sing Yentoke Additional Chief Secretary Ramuibana Makatana Funglu Kibada Prithivigi Oina Mioi Billion Ahumna Marine Products Ke Makha Ponduna Hingli Mioi billion amadasmik tarukna forest product ki makha poli Manipur gi mioi singsu forest product ki makha pona hingba oibana forest product sing kananaba akhanaba ain ama semba matam oire haiki So the need of the hour is to me we must respect nature, protect and conserve our forests, and let us plant trees in a massive scale. Let us take up these as a people movement. Tha thagi tolop chauna phangliba miyam gi school gi oza singna makoi gi phangpham thokpa hak tan gani haibadi khangi oza mo oibagi mathaudi ayambana pangthokte makoina parikha da mahiroi ama phawba pass tongna ba takpi tambida ba haibasi leingak amadi miyamna miyeng sangpham thoi haina iramdam kanba apunba lop ikalna thador pachol amana khangalakle miyam gi school gi oza na mahiroi ama phawba mai pakna ba takpi tambiba ngamdabada ikaiba poktaba haibasi angakpa poi ikaiba khangdaba tanatana oza ama oibagi takpi tambi bagi lofam thokpa thodang lodaba haibasi leingak khunaibu mangananaba honabani makhoibu leingak na namduna thabaktagi lokthokpa natragana masana yana thabaktagi potha hangadabani haidi board amadi council gi parikha da miyam gi school singi mahiroi singna mai pakpagi sang yamna hanthaba amadi makong mathang taba ngamaktaba sidagi education minister na break ki matung mayam amukana taram nokchade Mayang Imphal Bazar da Liberty Library gi anoba building ama Works Minister Dr. Ratan Kumar na hangdukre tharamadda Lok Sabha gi MP Dr. T Maina Mayang Imphal Municipal Council gi Chairperson T.S. Rasmohan Susarugya ki Dr. T Maina amadi Minister Ratan Kumar gi Local Area Development Fund gi punna lupa lakh kun changa saba library sanga bagi tharamadda MP Dr. T Mainena Manipur gi yamna maru oiba issue oiriba integrity amadi apspa gi matangda Lok Sabha gi house da wafam kaya thamkhre makha tana su thamkhigani haike
Minister Ratan Kumar na library gi mafam ama lairabani na hojikti lairik paba pamba naha singna library asidagi kanaba kaya phangba ngamlagani library asi sauthokna ba maki maikei dagi pangba yaba mateng pangani haiki building ase apai liberty library gi koina koibada kari sukai re haidana mayam khanar ba matunda man kana liberty library ji revive to wahega some sort of adugi new lease of life ha tare anuba thawai ma ha padona madumaina apai khanar rakana masigi liberty library gi building koina le Zuko Tampakta Nagaland lambi semjilakliba se thingnana ba Manipur sarkar na athuba matamda thabak paikhatkadabani Zuko Tampaki lam kallu haina Manipur State Council CPI na dabi tawre ngasi aying nungyai dagi kauriba banna si CPI na mapung phana saugatkani Autonomous District Council mikhal gi damak BJP gi Narendra Modi na luchingba sarkar gi minister singna khurak hangdaba makai bot khomba laglaga Manipur gi lam mangba yaba Nagaland amasung Manipur gi ngamkhaida thogliba thodok wathok asiga mari leina ba ama phawba phongdoklamdaba ase laibak thibani masida BJP gi aronba agenda adu phongdorakpani haina CPI na lawe Zuko Tampaki wathok asiga mari leinana Chief Minister Okram Ibobina Manipur da lairiba political parties sing amade NGO sing punna athuba mifam ama kaunanaba CPI na dabi tawre Yuara haba yumai chakpa ising isau thorakpa amade atai emergency oiba matamda awaba taraba singbu matau karamna mateng panggadagi haibasida nimit mangani gi oiba awareness program ama ngasidagi CC Higher Secondary School da hokre Relief and Disaster Management amasung Directorate of Civil Defence Manipur na punna sinduna pangthok pathoramadada Relief and Disaster Management Secretariat ki Staff Officer Muhammad Abdul Ayub Khana Arapa Khungang Singda Police Station amade Fair Brigade Sing leitabana kudung thiba ama thorakpa matamda mateng pangbinaba agency leite Master Trainer Nipu Khangatlaga Arapa Village Singda training program kaya pinaba ngasigi program ase pangthokpani haiki Reformist Students Front RSFK Ani Suba Foundation Dengrang Puirom Badalaiba Front Asigi Office ta pangthokre Taramasida Front Asigi President K Naipu Kom Socialist Women Front K President SS Brajeshwari amasung Vice President W Lembi Susarugya K Lamdam asigi hojik oiriba education system gi matangda akhang ahi kayana wangang ke Government ke higher secondary ni panda tamnana ba mairoi sing lo bagi thabak anoba system da onthorak pabu sukna taramna okle me kuntareta pangthok dawriba common entrance test asida senja thumja tawba yaroi council na loga dawriba test asigi paper khotpa matamda computer system tawduna achumba mawong da chathabiu natraga answer script adu code number piduna tawbina ba appeal tawre Awang Nongpok State Singda Miyoi Amana Chahida Plastic KG Mari Sijinari Basi Afaba Saukhatpa Khunagi Khudam Natti Haina Ministry of Chemical and Petrochemical Gi Secretary Surjit K Chowdhury na Phongdokre Ngasi Classic Hotel da Pangthokiba North East da Plastic Industry Haiba Khananaina Bagi Thoramda Wafumasi Phongdokhibani Surjit na Makha Taraduna Awang Nongpoki Oina Sangsat ta Miyoi Amana Chahida Plastic KG Mari Sijinabada National Gi Oina KG Mapan Sijinei China gi miyoi amana India gi sangsat asidagi saruk mari hena sijinai nongchup lebak singdadi saruk tarani thoirom hena sijinai plastic yamna sijinadaba haibasi matanga chunaba punsida leibangamde haibani awang nongpok state singna plastic sijinanabagi sang hanthabagi maram mafam asida pothok puthokpa leitabadagini awatpa singasi menkhananaba India government na thabak paikale haike Central Institute of Plastic Engineering and Technology CPET ki Director General Professor S.K. Nayakna Plastic Industries Towning Ba Miyoi Singna Tagil da Leiba Institute ta Leiriba Khulai Sing Sijinaraga Hogdokpagi Khudong Saba Piri Haike Ngasigi Thoramasida Federation of Indian Chambers of Commerce and Industry Northeast Advisory Council Gi Co-Chairman Dr. K.S. Palin Brahmaputra Tracker and Polymer Limited ki Managing Director P.N. Prasad Commerce and Industry Department ki OSDSS Sabra Gel India gi DGM B Sinha so Sarugya K More da sabagi chang hengalakpa amadi mai lakpagi changna nembadagi praja sing awaba kaya mayuknare hare nimidangi matamda mai lakpagi chang yamdabana praja sing imungda leiba ngamdabadagi lambi sorokta thoktuna asaba khangnare mai leina breki matungna myam amukana taram nokchode Infalgi yamna maru oiba lambi ama oiriba Kaisampatagi wahengbam nei kai faubagi lambi asigi saruk kharada ka hena phibam sokchinbadagi miyamna chathok chashin tawbada khudong sadaba kaya mayoknariba ase koknanaba lagliba
निंथौकाबा नुमितगी सेमजिनबा हौरगनि हाइना सगोलबल केंद्रगी एमएलए आरके इमोन फोंदुखरे ngasi mahakna PWD gi official singa loinana lambi gi phibam yangsinke Chief Minister ga kupna tanaraba matungda miyam gi yenglaga lambi asi semjingadabani haike Honorable Minister da sigi kenosi da pau phomi naraga masi koi yaragadi koi nindokanu michidagi semba hausi haidana masi low lying area am joiba rain dagi lambi sina makhada lei khabarina always nong churi khudingi ising se dum thumdana leiba hoji hoji su dum ising thumdana lei sine Singzamai Bazar da ngasi khadingi showroom ama PSED Minister I Hemosandra hangdokre showroom hangdokpagi thoramadu da IPS officer oiramba S Dinokumar Kongkham Enterprises ki proprietor K Kuleshor khadingi assistant manager Murphy Sinhasu sarugya ke Singamakha nupi lup amadi Singamakha apunba nupi lamjing lup ke Singamakha maisnam lekai da nauna saba sanglen ama ngasi PSD Minister I Hemosandra sangakre Sangabagi thoramadu da maira pai bigi luching basing amadi tongan ba myoy kyana sarugya ke thawanga mari lenana Minister Hemosandra na phongdo kibada ma ki kendra da praja singi apamba thabak sing paikhat pahuragani nauna rajniti da khongdarakpa myoy kayana aranba wafam kaya sandok labasu ma ki maikei dagiri miyamgi damak tawba yaba thabak sing tawgani haike Lagi chahi ani muksida engon da ahum khala soyne rakani aduga hanangi hamu dumaina soy okil na na naga development work ai ngamingai sida ai kisu ngamuduno chan ni daga su thokani ai su thokani Environment Directorate Kido Karang AWHUM Manipur ga puna khusam naduna Biodiversity gi International Day Thauram Thanga Karang da pangthukre Thauram asida amjugi President Wangkhemsa Semjai GP Women College ki Professor N Sanjoy Environment Directorate ki Junior Scientist TS Bogen All Manipur Anganwadi Worker and Helper Union gi President N Memsa Susarugya ke Junior Scientist Bogena Aikoigi Yelongai dagi leraklaba nga makal kaya amadi phau kaya mangsilakliba se mapaldagi pusilakliba nga makal kaya amadi hybrid phau singna khara makhai mangale mapaldagi lakpa ngakrana aikoigi lezaramba nga makal kaya sathoktuna mangale haike Dr. N Sanjoyna umang wamang koktokpana ising nungsitki phibamda chauna ahongba lakle masidagi sexual haudrabadi mioiba amasung jiba panba singna leiba ngamlaktaba phibam ama lakani haike thawamasida karangi khunja kharana ithai beres lakpadagi loktak pat ki akoibada amadi thanga karangi mafam kaya da lau ubayaba mafam kaya ising thumjinduna yakhidre dam thingatpana kum amada ising ari anau silamba adu sinakidre masina maram oiraga pat asida leramba nga makhal kaya mangkhibani phongdokna ke Amjugi President Wangkhemsa Semjaina lamdam asida nupi singna hiram kaya da achoba thaudang lobana biodiversity gi lamda su nupi singi achoba thaudang lei aikhoi mioi ba khaktana malem asida hingba ngamoi leiriba thawai panba pandaba pumnamak nungsina leiminaraba matamda mahusagi khal kaidana thamba ngamgani phongdokhe Ibai puna haiba haiba wani da kai hena kuri kana shi wakai mapu phagala bangala shi aduga Mama ubisi ni sila wali ubisi kami ni. Mama ubisi ni sila wali ubisi ni macam ada apa? Ada tak ada ni. Mami tidak ni wali sila ni mana ni? Hari mami masa ada masih sanai wali wali apa wali ini kan? Tunggu kisah jenis tengah mami wali berusu, aku kansel berusu. Di mana aku lagi berusu, aku disiplin berusu, tak sih berusu. Mau cari kan berusu. Juko Tampakta Nagaland Manipur gi lam loksinduna lambi semjilakpagi mayukta Mao Council na lawriba Firep Nipkona achumba kongthang amani haina lawbaga loinana council sina sangsilakpa kongjang khudingmakta Nipkona sawatkani haire Isu asigi matangda Nagaland government ka wari sananaba tawgani haina Chief Minister na media da phongdurakhiba asina kadai phawba kaya yamna positive response lawgadoribano haibase miyamgi thamoida wahang kaya lakle government na thuba matamda border area gi wathok asi ahenba security thamlaga ngak sengadabani ADC Mikhal loiraga wari sanaba hawgani haibase lengak mapu ama oibagi thaudang leitaba wangangni Mao Council na ngasi nongyai dagi kauriba ban asida mapung phana sawatkani haire Pathoi Kendra Social Upliftment Organization na supung kunmarigi ban asi mapung phana sawatkani haire
अमरोमदा मुसुनसु माउ काउंसिल कौरिबा बन मपुंग फाना सौगतकनी हाइरे मसिगा लोइनना MU कैंपस मनुंगदा मखल अमतगी सेमिनार वर्कशॉप न चिंगबा थौरम खुदिंगमक बन सिगी सरुकम ओइना खुदक्तगी अथिंग बथमले मणिपुर गी ngomkhaida singnarap khudingmak musuna mapung phana mayoknagani athuba matamda government na miyamgi ihul khangna firep lawdrabadi MU da curfew na chingba thamba yauna makal kayagi khongjang sangsin haire Jiri Bamdalaiba School Taramarida SSA gi Makada Henba Classroom Sabagi Matangda School Management Committee na Ahan by Installment Kaitokraba Matungda Myoy Kharana School Sing Asida Saba Hogalakpa Amadi Anisuba Installment ki Paisa Lautokpada Yenarakpa Matamda JDO na Achan Mirai Naibagi Thawong Jiri gi Organization Kayana Yaningda Fungdukre Jiri Lowry Khongthang Lupki Office da Pangthokiba Paugi Mifam Amada Lup Asigi General Secretary CS Priyo Kumar na Sayednariba Makai Paisa Kaithoktaba Haina Lainari Ngaida Narol da JEO na Ayaba Piduna School Mangagi Paisa Kaithoknaba Tawbada Jiri gi Lup Ahungi Mioy Singna Beng Mamangda Thingbadagi Police na Scott Tawraga Paisa Kaithokiba Thawong Yaningde Matiksadaba JEO Thabaktagi Lokto Haike Jiri Nupi Maruki General Secretary U Ranjitana Paisa Kaithokpa Yananaba sign Toramlaga JEO na Suchi Lauraga Imphal da Lord Kipa Thawong Lup Ahumna Lumna Lawe JEO na Matiksadabadagi Asigumba Thawong Asitobani Haike Paugi Mifamasida Women Welfare Organization Kanglai Park Jiri Masagi Mihusing Susarugyake National Florence Nightingale Award 2014 Amadi 2015 Panglaklaba Mi Hum Trained Nurses Association of India Manipur State Branch na Taramna Okre Association Asigi Office da Pangthokiba Thoramasida RIMS ki Medicine Department ki Head Professor S. Begabati Association ki Hanagi President L. Ibohol Jennings ki Librarian Dr. N. Giridhari Susarugyake Insolishigani Taramangagi Oina National Award Panglakraba Medical Directorate ki Joint Director Nursing Bungjanil Bhalte Insolishigani Taramarigi Oina Panglakiba Jennings ki Staff Nurse Y. Saroja PHC Lemaramgi KNM Chongnu Komda Kudol Potpiduna Ikai Kumnabut K. International Association of Women Police na Chahi Asigi International Scholarship Award Pinanabagi Damak Manipur Police ki Additional SP Prosecution OIDB Victoria Yengkhom Khalakle Hare Police Department ki PRO gi Cherolamana Malemgi Oina Nupi Singbu Police ki Thabak Thoramda Hena Mapangal Kangkat Hananaba Malemgi Oiba Body Ashina Thoidok Hendokpa Nupi Police Singbu Khangatuna Pibani Scholarship Award asi Phangba Police Personnel na August Kulumdoi dagi Kuntaret Fauba United Kingdom da Pangthokadaba Association asigi Yankhayumdoi Suba Chahigi Training Conference da Sarukyagani Hare Amarom da Imphal East Commando na Ngarang Harikhago Makhong dagi UNLFK Corporal Amafare Faraba mi Sikimaming RK Rohini Kumar Chahini Phumathoi Apokpa Lekhidraba Ganasham Masalai Mamana ki Palace Getagini Hare Center for Cooperative Management State Cooperative Union na Sinduna Mipong Kudingma Computer Henanaba Pandamda Junior Basic Course ki Humputare Suba Session Lampel Patalaiba Center for Cooperative Management Hogre Haudopagi Thoramda Manipur State Cooperative Union gi President L. Tompisak Board of Director Jangkholan Haukif CEO Waining Thembasu Sarugyake El Tom Pisakna Center Sina Sel Thungi Lamda Sotharaba Naha Kayada Lemna Computer gi Training Piduna Kanaba Phangale Cooperative Union gi Matiksaba Infrastructure Laitribasi Lehanana ba Thorang Kaya Paikhatle Hostel gi Khudong Saba Phanganana ba Honari Haike Mahidi Hajaning ba Adga Sai Pasata Putokum of the Sai course to Yogum of the Sumbakayamule Sipuna Siki Uraga Yinga Kuna State government da asimba plan ye budget da I go 6 months ki course to ge and I go 6 months ki course da sai ki paisa si khara paras state government na paisa si plan ye budget da happy harga the paisa si kai ho ga section to dirga plan ye budget da hapa ko sinjabani Relief and Disaster Management ki Lamjing Makhada Directorate of Civil Defense na Sinduna Moirang College da Satarakiba numit mangani gi Disaster Management First Aid Rescue Fair Fighting na Chingbagi Master Training Arang Rushin Kre Tharongi Sarukamo Oina Numit Mangani gi Training da Sarugyaki Basingna Yuar Harakpa Matamda Matau Karamna Sexual Thorang Lokhatkani Haibagi Exercise Kayasu Pangthuke
KSO General Headquarter na ISTV amasung Sangai Express da thamlamba athingba lauthoknanaba warip laure hairi Mairi Lubasigi General Secretary Saiboi Haukip ki cherol amana ngarang kuki in Imphal da media anigi editor singyauna mifam bangthuklaba matungda warip asi lobade media anigi maikeidagi kuki phurupki sentiment chogan khibabu nungaitaba phongdokpaka loinana asoiba singyariba makai tungda thokandanaba thamoi sengna khotnagani haina thajaba pike tungda bias leina amasung unethical oiba report media anina chatharaglabadi amuk hana thingloi hainingai leite haide Commando City Unit na ngasi masjid lambida thiba humbagi thabak chatakre singnaba mioi kunmari makhatana verification chathananaba city police da sinakre Manipur gi Juko Tampakta Nagaland na lam khopsilakpaga mari leinana akhanaba khananainaba thoram ngasi numidang pung 9 da ISTV Live 2 channel da sandokhiba ase hayeng ayuk pung 9 gi ISTV gi ayuk sida thoram hek loibaga amuk hana sandokjagani hauju sanamagi pau Nasigi sanabagi pauda veteran football United Veteran Sports Association Nilong Sajingna Basai Thamaiban bu Maithiba Piduna Challenge Cup Veteran Football Tournament ki ahumlak suba oina final changkre Organizing Committee na nungthalgi pung ani da matam pirabasu matam sadana hobagi chanabi adum laire Taratre suba Challenge Cup Veteran Football Tournament ki ngasa sanakiba ani suba semi final match da United Veteran Sports Association Nilong Sajingna Basai Thamaiban bu penalty da Maithiba Piduna final changkibani Team animakna apiba matamda goal amata chanaba ngamdabadagi kick from penalty markna decide tobada United Veteran Sports Association Nilong Chajingna Basai Thangmiban bu goal manga marita maithiba piki United Veteran Sports Association Nilong Chajingi goal sing adu M Chandrakala Y Jotin N Sagor A Jayanta amadi L Biduna chanke Basai Thangmiban gi goal sing aduna KS Ratan T Sham KS Bormani TS Bupena chanke Organizing Committee na media ki khutang da amadi praja miyam da khangandana quarter final changlakpadagi semi final mai paktuna final changlakhiba football club Imphal mai koibi ga tha asigi tang kunmari gi nungthil pung ani tabada United Veteran Sports Association Nilong Chajinga sanaragani Top FC na Sinduna Social Athletic Club ki ground da team Tara Nepalna group mari thokna khaidokuna zathariba first leg athokpam Chauren Singh Memorial 7-a-side men's open football tournament ki ngasi ahanba match ki sanagadaba Black Heart team laktabadagi top 10 FC na walk over lokre ani suba match ki sanakibada SYDA Sabalekaina introlisingam samapal marfudra mari wangkhaibu goal mari anida maithiba piki SYDA Sabalaikai ki goal sing adu Newton na ani Milan na amachan ke atopa goal aduna Chetan na on goal oina chan ke incholo sing amaga sama palmar fudra mari wangkhai gi goal ani adu kaising amadi Chetan na chan khibani hayeng ahan match ta YOC naharup amadi WFC team B moirang khunga sanagani ani sub match ta EUSC Telo amadi YPO ga sanagani Mari Suba District Level Village Open Volleyball Tournament ki final da KYSU Kairen Bikokamadi SVA Segmai Jinga Sanaragani PBM Brickfield Wangjing Sabal Chekole Kaina Sinduna PBM Volleyball Ground da Team Nipana Group ani thokna khaidoktuna Chathari ba Mari Suba District Level Village Open Volleyball Tournament ki ngasi sanakiba ahanba semi final match da KYSU Kairen Bikokna YPA Hiran Maibu point kunmanga tara taru tara nipal kunmanga amadi kunmanga tara taret set ahum amada maithiba pike ani suba semi final match ke sanakibada SBA Segmajina Yumbu PBM Team A Wangjingbu point kunmanga tara taret kunmanga kunma thoi amadi kunmanga tara ni thoi set ahum sinoda maithiba piduna final changkibani hayeng nungthil pung ani makhai tabada final sanaragani Club Nipu Mangagi Thongju Kendra United Club Association Sinduna Tongan ba mafam singda tha sigi tara dagi chatharakiba mari suba Thongju Kendra Games ki SWC Ground Khongmanda chathariba nupa masagi football final nga solution kre losinmagi thoramda Khongman Gram Panchayat ki Pradhan Moirangthem Ongbe Nungsirei SWC Khongman gi President P. Joy Kumar amadi SSU gi General Secretary Dr. O. Mohendrana Tharoma Pusing Oike
ngasi sanakiba aroiba matchta ASA Kongbarotna NYTSC Okram Chutekpu penalty da maithiba piduna winner oikre team animakna apiba matamda goal amamam chanaduna draw chatpadagi kick from penalty mark na decide tobada SSA Kongbarotna NYTSC Okram Chutekpu goal manga anida maithiba PK ahum suba position ki sanakiba BPYC Basikong Panthoibina PMC Uchekon Takok Mapalbu penalty da goal mari ahunda maithiba PK winner oiraba team da trophy ga loinana lupalising kun runners up tarba team da trophy ga loinana lupalising taramanga ahum suba position tarba team da trophy ga loinana lupalising manga PK Athletic Association of Manipur gi miyeng makhada Mongkhang lambi modern club singjamai wangmana sinduna Akampat football ground that numit nipuni gi oiba athletic coaching cum training program tha siki tangkun mari dagi horagani akupa marol club asidagi khanglaba yagani haide housing asinong mage engsa gi pawda ICAR lampel pata ki phangba pawgi matungina ngasi gi khwaidagi 7 degree celsius kunma pandasmik ama khwaidagi ingbana degree celsius 19.9 nungsita yawba ising manirga chang ayukta cha damar fudrani thoi nungthildana sada humfu manga nongjugi chang 8.3 millimeter ni Hauzare badamaru pa mukhana ban blockade tawduna government tamaral sibagi hainabi thadoksi haina outer gi MP thangso baitena haikre wa khaktangang bagi mahutta mafam da chatuna warishin purakna ba hona bana afaba lengak oigani haina MLA N Birena haikre amadi thang ta yokana na ba hona bada choba thodang noramba huyel lalong Manipur thang ta cultural association gi sintak purel gurumayum Gaurkishor Sharma laikidre ngasi go na DSTV na pizza paw mata solution jare miyeng tabiri basingbo amukahana kurum jare